Malem pumba magi khayat nungda pumyo yochelage matagum akiba phangna sandorokliba COVID-19 gi laichat marak asidasu patam kobi imama gi khungchatti leppa naidabana yaurakle ngasidi iramdam asigi mipum tingna khawrang na ngainarliba yangai gi nini panba ningol chakauba Mahusa kobi layemi magi karam bachang yengbu oigaba tang lakpu kumai asibu pangthok sikadai pangthok loi sikadai kanglei cha singi kokthakta thangat pire potlam sibu karamna koklagaba Kantabiyo kanglei cha sing na yokhatuna kumai asibu mapung phana pangthokpana kanglei pak asibu covid kobi magi khayat nungda adumakta hanki gadawribra iramdam asibu COVID-19 magi saraktagi nanthokpa ngamnaroi doibra kanana khanglagaba ngasi imangda ningthina ngan thoiraba iramdam asi mi tadraba lekang laga pangkak oirappasu madumadi tasengna emisna yengba sukam ngamjaroi isagi imang tawbubu yengba ngamgadaba taibang malem asida kanabu leramgadagini sindobadi Ipai pusinge hainaba linsu siba chaisu sutekte bahaiba pawuru sizinaduna lengakna amadi malem gi oina laiba World Health Organization na laukthokpi khraba SOP haibadi lengak asidagi karamna ngakthokani haibigi chatna kanon sing adubu ngakpiraga kumai asi pangthokpudi kamdo nangi se chakobu se chatti chatningli bai wane ba ai khakta natte ningol pumnamaki apamban adudi SOP haido karino amutang naina thokpudi chumoidra naina thoksingaidana Chatnabigi tung inna ningol chakobagi machat ama oina hana yamna kina mongna thokpiraklabasu face mask niyom chumna haibadi chin amadi nato ningthijana khumzillaga yumdagi mapan thokpiro lambi lamkhang kaithel bus stand passenger vehicle na chingba mi kungba mafam singda amadi maru oina kumai asigi oina chakka godoriba mafam singda mi amaga gi marakta meter ani haibadi foot taruk ki arapa suksoi soidana thamduna Physical distance maintain togadabani haiba kanglon adu kaubiroidabani COVID-19 na sagai natai maruk mapang khangna chana ba khaide haiba simasu kaubiroidabani miyam punna sizinaba thongi handle natraga knob kairaki pambom passenger vehicle singi khutpai famna chingma mafam singda pabiru rabadi sapon sizinaduna khutsa sing hamdokpigedabani Pibam matamna yadaba thoklagana chada humputaragi changdagi tadana alcohol yauba hand rub natragana sanitizer sinaduna adomgi khutsa sing adu sengdokpigadabani asumna tawrabadi COVID-19 dagi singak thokle chanabi tunginda kumgi ningol chakobasu ningthina pangthokpa yare adumakpu chatna kanglon kaya ama phana yamna laujarabasu iramdam asigi mipum khudimakna kanglon sing asibu ngakna satpigadra haiba simagi hojikmaksu achoba wahang amadi oiri Haigumadana sagagi ahanlama leitaba yarakpa matamdadi chahi phadragadi chakobana chingba aki amawi thodok kumhaising yaunadabigi chatnabi amasu leinaribanina kumsima chakobasi lepthoklabasu kaibedi kaidabasani nangna hodorpa yam phare aidi ngasaina haininglabani nangna chakoba chaningmanmana tawduda wase hodokpa ngamda leiramini aikhoi sine leipaki miyamgi aifanabini hayadi mangdul tharigi leijaribi ningolni lepthok haraga thokle lepthok sungaidana Purup ki chatnabi yokhatlibani haiduna purup tumna mamamutpati kadaidagi yaini gen Wow wakhalon faudi thagatni aini adudi sumaina hairasi adom na SOP mapung phana ngakna kumai asi pangthokpa ngamgani haiba leiraba lengak natraga khunai asigi lupsingda kumai asi pangthokpa lepiro haiba chap chaba warol ama thokpa leitraba adu oiba tarabadi hiyangai gi nini panba ningol chakoba mapung phana pakthokpada thoidokna kaiba leite akhoi ni gi se covid rom do in sathar lerame anyway ningol chakoba pangthoklabasu pangthoktrabasu piba oiba akhoi gi ifamda ichal iche ine indon ningol oibisingbu khak kawgadabdi leite thamoinungda lengdana leiragadaba ngaktani ningol oibi akhoi gi thamoinungdasu ibung ipwa ikhura iton ipan pangthosingbu de khak kawba leiroi pumnamak sajik thabani khanjariba ngak thamjariba wakhalon sing asiga loinana Impact TV gi maikaidagi malem pumbada leibiriba kanglei chanu ningol singi mafamda kumgi ningol chakobagi yaifa paujel pizari